ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩ ꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒ꯭ꯔꯦꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯤꯛꯂꯥ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯅꯣꯡ ꯇꯥꯁꯤꯜꯂꯛꯇꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯏ꯫ ꯐꯨꯔꯤꯠꯅꯒ ꯑꯄꯥꯕ ꯑꯉꯧꯕ ꯑꯃ ꯑꯣꯏꯕꯅ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ "ꯌꯥꯝ ꯐꯖꯩꯀꯣ ꯂꯩꯁꯥꯕꯤ, ꯋꯥꯎ ꯈꯨꯐꯖꯗꯣ" ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯒ ꯀꯌꯥ ꯑꯃ ꯂꯛꯅꯔꯛꯏ꯫ ꯁꯥꯎꯅꯤꯡꯅ ꯃꯐꯝ ꯑꯃꯗ ꯂꯦꯞꯂꯒ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯝꯕꯔ ꯑꯃ ꯀꯤꯠ ꯅꯝꯃꯤ꯫ ꯐꯣꯟ ꯑꯗꯨ ꯇꯧꯁꯤꯜꯂꯤ꯫ ꯄꯥꯏꯈꯠꯂꯛꯂ ꯃꯥꯜꯂꯦ, ꯈꯣꯟ ꯈꯔ ꯀꯜꯂꯞꯅ꯫ "ꯕꯕꯥ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦꯕ, ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯧꯕ ꯀꯅꯥꯅꯣ ꯑꯝꯇ ꯂꯥꯛꯍꯜꯂꯣ꯫ ꯁꯥꯇꯤꯟꯁꯨ ꯄꯨꯍꯧꯗ꯭ꯔꯦꯕ, ꯂꯣꯏꯅ ꯆꯣꯠꯂꯦ." ꯑꯁꯣꯝꯗꯒꯤ ꯃꯄꯥꯗꯨꯁꯨ "ꯍꯣꯏ ꯂꯥꯛꯍꯜꯂꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ." ꯂꯤꯛꯂꯥꯁꯨ "ꯈꯔ ꯊꯨꯅ ꯂꯥꯛꯍꯜꯂꯣ ꯍꯥꯏꯁꯦ ꯑꯩ ꯈꯨꯗꯣꯡ ꯆꯥꯗꯕꯒꯤꯅꯤ. ꯁꯨꯃꯥꯏꯅꯒ ꯇꯧꯔꯝꯗ꯭ꯔꯕ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯛꯑꯣꯏꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯒꯤ ꯄꯥꯎꯈꯨꯝꯒ ꯉꯥꯏꯗꯉꯩ ꯂꯤꯛꯂꯥꯗꯨ ꯃꯄꯥꯒꯤ ꯄꯥꯎꯈꯨꯝꯗꯣ ꯉꯥꯏꯗꯅ ꯐꯣꯟ ꯑꯗꯨ ꯄꯠ ꯀꯛꯊꯠꯂꯤ꯫ ꯂꯤꯛꯂꯥꯅ ꯂꯩꯔꯤꯕ ꯃꯅꯥꯛꯇꯨꯗ ꯒꯥꯔꯤ ꯇ꯭ꯔꯛ ꯑꯃꯁꯨ ꯈꯥꯝꯗꯨꯅ ꯂꯩ꯫ ꯇ꯭ꯔꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯁꯝꯗꯨꯗ ꯄꯥꯏꯒꯦ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯅ ꯏꯄꯥ ꯄꯥꯈꯠꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯗꯣ" ꯍꯥꯏꯗꯅ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯆꯪꯁꯤꯜꯂꯛꯄꯗꯤ ꯂꯦꯞꯇꯦ꯫ ꯒꯥꯔꯤꯒꯤ ꯃꯃꯥꯡ ꯕꯣꯗꯤ ꯑꯗꯨꯗ ꯅꯞꯁꯤꯜꯂꯤ ꯃꯁꯥꯗꯨ, ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯕꯦꯜ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯔꯛꯏ, ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨ ꯇꯞꯅ ꯆꯤꯡꯊꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯒ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯂꯕ ꯃꯇꯨꯡꯗ "ꯅꯨꯄꯤ ꯑꯉꯥꯡꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯅꯕ ꯍꯣꯠꯅꯔꯕ ꯅꯄꯨꯟꯁꯤꯗ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯒꯗꯕꯅꯤ ꯈꯪꯉꯨ꯫ ꯉꯁꯤꯗꯤ ꯅꯪꯕꯨ ꯊꯥꯕꯤꯔꯕꯅꯤ" ꯍꯥꯏꯔꯝꯂꯒ ꯊꯝꯃꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯥꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯊ꯭ꯋꯥꯏꯕꯨ ꯍꯤꯡꯅꯗꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯂꯤꯛꯂꯥꯗ ꯑꯣꯟꯁꯤꯜꯂꯒ "ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯉꯥꯡ." "ꯑꯦ, ꯀꯩꯅꯣ ꯑꯩꯕꯨ ꯑꯉꯥꯡ ꯍꯥꯏꯕ?" ꯂꯤꯛꯂꯥꯒꯤ ꯋꯥꯈꯜꯗ "ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯁꯤꯕꯨ ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯀꯥꯏꯅ" ꯑꯁꯨꯝꯅ ꯂꯦꯞꯄꯒ ꯋꯥꯈꯜ ꯇꯧꯔꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛꯀ "ꯀꯩꯅꯣ, ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣ, ꯀꯩ ꯈꯜꯂꯒ ꯑꯃꯨꯛ ꯂꯩꯔꯤꯅꯣ?" ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯂꯤꯛꯂꯥꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯀꯥꯔ ꯑꯗꯨꯗ ꯇꯣꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯆꯣꯠꯂꯤꯕ ꯃꯁꯥ ꯑꯗꯨ ꯕꯦꯒꯇꯒꯤ ꯔꯨꯃꯥꯜ ꯑꯃ ꯂꯧꯊꯣꯛꯂꯒ ꯇꯩꯊꯣꯛꯏ꯫ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯂꯤꯛꯂꯥꯒꯤ ꯋꯥꯈꯜꯗ "ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯑꯃꯨꯛꯇꯗꯤ ꯎꯈꯤꯗ꯭ꯔꯤꯗ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯊꯥꯔꯛꯏꯖꯥꯠꯂ?" ꯑꯁꯤ ꯈꯜꯂꯒ ꯅꯨꯄꯥ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯣꯡꯅ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯅ ꯆꯣꯠꯂꯒ ꯂꯩꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯋꯥꯗꯤ ꯍꯥꯏꯕ ꯉꯝꯗ ꯅꯨꯄꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯤꯛꯂꯥꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯂꯗꯨꯅ "ꯀꯩꯗꯧꯔꯒꯦ, ꯅꯪꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ?" ꯂꯤꯛꯂꯥꯅ ꯏꯄꯥ ꯄꯥꯈꯠꯅ "ꯅꯪꯒꯤ ꯈꯨꯠ, ꯅꯁꯥꯗꯣ ꯂꯣꯏꯅ ꯆꯣꯠꯂꯤ ꯅꯣꯡꯅ." ꯅꯨꯄꯥꯗꯨꯅ "ꯁꯦ ꯑꯃꯨꯛꯇ ꯇꯩꯊꯣꯛꯄꯤꯔꯛꯑꯣ" ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯄꯤꯁꯤꯜꯂꯛꯏ꯫ ꯂꯤꯛꯂꯥꯅ ꯅꯨꯄꯥꯗꯨꯒꯤ ꯈꯨꯗꯥꯡꯗ ꯇꯞꯅ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯀꯤ ꯁꯤꯡꯂꯤ ꯑꯗꯨꯗ ꯄꯥꯏꯔꯗꯨꯅ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯅ "ꯂꯣꯏꯔꯗꯤ ꯌꯥꯔꯦ, ꯇꯣꯛꯑꯣ." ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯤꯛꯂꯥꯁꯨ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ "ꯍꯣꯏ" ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨ ꯁꯠ ꯂꯧꯊꯣꯛꯏ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯂꯤꯛꯂꯥꯅ ꯃꯐꯝ ꯑꯃꯗ "ꯑꯁꯤꯒꯤ ꯃꯄꯥꯁꯤꯗ ꯑꯝꯇ ꯈꯥꯝꯃꯣ, ꯉꯥꯏꯍꯥꯛꯇꯪꯅꯤ. ꯈꯥꯝꯈꯣ, ꯑꯩ ꯕꯤꯌꯔ ꯑꯝꯇ ꯂꯧꯔꯨꯒꯦ." ꯅꯨꯄꯥꯗꯨꯅ "ꯀꯩꯅꯣ ꯑꯉꯥꯡ, ꯅꯪꯅ ꯕꯤꯌꯔ ꯊꯛꯀꯦ ꯍꯥꯏꯔꯤꯗꯣ?" ꯂꯤꯛꯂꯥꯁꯨ "ꯑꯩꯁꯦ ꯆꯍꯤ 24 ꯁꯨꯔꯕꯅꯤ. ꯕꯤꯌꯔ ꯊꯛꯄ ꯌꯥꯔꯦ ꯈꯪꯉꯕꯣ? ꯍꯛꯆꯥꯡ ꯌꯥꯝꯅ ꯐꯩ ꯍꯥꯏꯅꯤ, ꯅꯨꯄꯥ ꯅꯣꯏꯅ ꯀꯩꯁꯨ ꯈꯪꯉꯣꯏ." ꯂꯤꯛꯂꯥꯁꯨ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯀꯥꯔꯗꯨ ꯈꯪꯈꯥꯝ ꯈꯥꯝꯂꯗꯨꯅ "ꯐꯠꯇꯦ ꯑꯉꯥꯡ, ꯑꯁꯤ ꯇꯧꯒꯅꯨ." ꯂꯤꯛꯂꯥꯅ ꯊꯕꯠ ꯇꯠꯅ ꯍꯦꯛ ꯌꯥꯗ꯭ꯔꯗꯨꯅ ꯀꯨꯝꯊꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯤ꯫ ꯅꯨꯄꯥꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯅꯛꯁꯤꯟꯅꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛ ꯃꯤꯆꯥꯟꯅꯔꯨꯔꯤ꯫ ꯅꯨꯄꯥꯗꯨꯅ "ꯅꯪꯅ ꯃꯐꯝ ꯑꯃꯗ ꯆꯠꯄꯗ
ꯅꯪꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯣ ꯑꯗꯨꯃꯥꯏꯅ ꯁꯦꯠꯀꯅꯨ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯊꯕꯥꯛ ꯃꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯅꯪꯒꯤ ꯐꯤꯒꯔ ꯅꯪꯒꯤ ꯗ꯭ꯔꯦꯁꯇꯣ ꯁꯦꯐ ꯑꯣꯏꯗꯦ ꯂꯤꯛꯂꯥꯁꯨ ꯅꯣꯟꯊꯔꯒ ꯄꯥꯇꯦꯠ ꯄꯥꯔꯕ ꯐꯨꯔꯤꯠ ꯑꯗꯨꯗ ꯅꯣꯡꯅ ꯆꯣꯠꯄꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯂꯒ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯅꯪ ꯁꯨꯃꯥꯏꯅ ꯎꯔꯗꯤ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯒꯤ ꯖꯦꯀꯦꯠꯇꯣ ꯄꯤꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯊꯣꯛꯄꯒ ꯑꯝꯇ ꯉꯝꯂꯔꯣꯏ ꯏꯪꯅꯒ ꯏꯪꯕꯅꯤ ꯅꯨꯄꯥꯗꯨꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯄꯤꯔꯛꯏ ꯅꯨꯄꯥꯗꯨꯒꯤ ꯃꯁꯥ ꯃꯎ ꯐꯔꯝꯕ ꯑꯗꯨ ꯎꯕꯗ ꯂꯤꯛꯂꯥꯗꯤ ꯅꯔꯚꯁ ꯑꯃ ꯆꯠꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯛꯂꯥꯗ ꯐꯨꯔꯤꯠ ꯑꯗꯨ ꯂꯪꯁꯤꯜꯂꯤ ꯂꯤꯛꯂꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ ꯅꯨꯄꯥꯗꯨꯅ ꯆꯠꯂꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯗꯨꯀꯥꯟꯁꯤꯡꯁꯦ ꯊꯣꯡ ꯂꯣꯏꯅ ꯂꯣꯟꯈ꯭ꯔꯅꯤ ꯑꯗꯣ ꯆꯦꯛꯁꯤꯟꯅꯗꯤ ꯆꯠꯂꯣ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ ꯐꯠꯇꯕ ꯃꯤ ꯌꯥꯝꯅ ꯂꯩꯔꯝꯒꯅꯤ ꯑꯩ ꯒꯥꯔꯤꯁꯦ ꯑꯁ꯭ꯋꯥꯏꯗ ꯈꯥꯝꯂꯝꯒꯦ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗ ꯂꯤꯛꯂꯥꯅ ꯐꯠ ꯈꯨꯝꯂꯛꯏ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯅꯨꯄꯤ ꯃꯆꯥ ꯀꯥꯏꯅ ꯀꯧꯔꯛꯀꯅꯨ ꯅꯨꯄꯥꯗꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯂꯒ ꯀꯨꯝꯊꯔꯒ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯈꯤ ꯑꯗꯨꯒ ꯕꯤꯌꯔ ꯕꯣꯇꯜ 3 ꯂꯧꯔꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯕꯥꯔ ꯀ꯭ꯂꯕ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯒꯦ ꯇꯧꯏ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯥꯏꯈꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯤꯗ ꯆꯪꯒꯦ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯑꯐꯕ ꯃꯐꯝ ꯅꯠꯇꯦ ꯑꯩꯁꯦ ꯅꯪꯒꯤ ꯕꯕꯥꯅ ꯊꯥꯔꯛꯄꯅꯤ ꯅꯪꯕꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯃꯥꯟꯅꯕꯤ ꯑꯃꯠꯇ ꯄꯨꯜꯂꯛꯇꯦ ꯑꯗꯨꯅ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯊꯝꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯐꯪꯅꯅꯕ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯆꯪꯒꯦ ꯇꯧꯕꯅꯤ ꯀꯅꯥꯃꯠꯇ ꯈꯪꯅꯗ ꯀꯣꯂꯦꯖ ꯂꯣꯏꯁꯤꯟꯕꯁꯨ ꯑꯩ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯃꯤ ꯈꯔ ꯄꯨꯟꯕ ꯄꯥꯝꯕꯒꯤꯅꯤ ꯅꯪꯅ ꯑꯩ ꯍꯩꯅꯗ꯭ꯔꯗꯤ ꯅꯪ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯦ ꯅꯪꯒꯤ ꯐꯨꯔꯤꯠ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯅꯨꯄꯥ ꯑꯗꯨꯗ ꯂꯪꯁꯤꯜꯂꯒ ꯕꯤꯌꯔ ꯕꯣꯇꯜ ꯑꯗꯨ ꯌꯥꯜꯂꯒ ꯆꯪꯈꯤ ꯅꯨꯄꯥꯗꯨꯅ ꯃꯔꯨꯞ ꯍꯥꯏꯁꯤꯗꯤ ꯕꯤꯌꯔ ꯊꯛꯐꯝ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯒꯗꯕ ꯅꯠꯇꯦ ꯐꯪꯒꯗꯕ ꯅꯠꯇꯦ ꯑꯃꯨꯛ ꯇꯞꯅ ꯀꯩ ꯅꯨꯡꯒꯤ ꯂꯥꯛꯄꯅꯣ ꯑꯩꯕꯨ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯁꯦ ꯃꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕꯅꯤꯀꯣ ꯋꯥꯈꯜꯁꯦ ꯈꯜꯂꯒ ꯂꯤꯛꯂꯥꯅ ꯆꯪꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ ꯖꯣꯁ ꯑꯃꯗꯤ ꯂꯤꯛꯂꯥꯒꯤ ꯄꯥꯕꯨꯡꯒ ꯃꯈꯣꯏ ꯕꯤꯖꯤꯅꯦꯁ ꯄꯨꯟꯕꯅꯤ ꯃꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯁꯦꯇꯜ ꯇꯧꯗꯨꯅ ꯂꯩ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯕꯨ ꯈꯔ ꯐꯕ ꯃꯐꯝ ꯑꯃꯗ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯀꯣꯂꯦꯖꯀꯤ ꯇꯝꯅꯕ ꯂꯩꯍꯟꯕꯅꯤ ꯂꯤꯛꯂꯥꯒꯤ ꯄꯥꯕꯨꯡꯁꯨ ꯃꯐꯝ ꯑꯃꯗ ꯂꯩ ꯖꯣꯁꯅ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯤꯛꯂꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗꯒꯤ ꯇꯥꯟ ꯆꯥꯟꯅꯗꯨꯅ ꯂꯤꯛꯂꯥꯒꯤ ꯄꯥꯕꯨꯡ ꯏꯕꯣꯍꯜꯅ ꯖꯣꯁꯄꯨ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥ ꯁꯦꯟꯅꯅꯕ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯗꯒꯤ ꯖꯣꯁꯅ ꯂꯤꯛꯂꯥꯕꯨ ꯁꯦꯟꯅꯔꯤꯕꯅꯤ ꯂꯤꯛꯂꯥꯁꯨ ꯃꯥꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯅꯨꯄꯤ 2-3 ꯑꯗꯨꯗ ꯍꯥꯏ ꯑꯩꯒꯤ ꯃꯤꯡ ꯂꯤꯛꯂꯥ ꯄꯥꯔꯇꯤ ꯇꯧꯁꯦ ꯑꯩ ꯁꯤꯗ ꯄꯥꯔꯇꯤ ꯇꯧꯁꯦ ꯍꯥꯏꯗꯅ ꯂꯥꯛꯏꯅꯦ ꯄꯨꯟꯅ ꯏꯟꯖꯣꯏ ꯇꯧꯁꯤꯀꯣ ꯃꯥꯅ ꯄꯣꯔꯛꯂꯤꯕ ꯈꯥꯎꯗꯨꯗꯒꯤ ꯕꯤꯌꯔꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯏ ꯅꯨꯄꯤꯁꯤꯡꯗꯨꯅ ꯂꯤꯛꯂꯥꯅ ꯄꯨꯊꯣꯔꯛꯂꯤꯕ ꯕꯤꯌꯔꯁꯤꯡ ꯑꯗꯨ ꯇꯥꯞ ꯂꯣꯏꯅ ꯄꯥꯏꯔꯒ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯒ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯃꯊꯪ ꯊꯣꯛꯈꯤ ꯂꯤꯛꯂꯥꯅ ꯄꯨꯟꯅ ꯏꯟꯖꯣꯏ ꯇꯧꯁꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯂꯥꯛꯑꯣ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯇꯥꯁꯤꯟꯅꯗ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯪꯂꯛꯄꯒ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯊꯦꯡꯅꯔꯦ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯉꯤ ꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯪꯈꯤꯕꯗꯣ ꯂꯤꯛꯂꯥ ꯍꯥꯏꯕꯗꯨ ꯊꯦꯡꯅꯔꯛꯄ꯭ꯔꯥ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯂꯤꯛꯂꯥꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯒ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯁꯥꯗ ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯂꯤꯛꯂꯥꯅ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯗꯨ ꯆꯨꯝꯗ꯭ꯔꯥ ꯕꯤꯌꯔ ꯊꯛꯐꯝ ꯄꯥꯔꯇꯤ ꯇꯧꯐꯝ ꯑꯁꯤꯗ ꯇꯤꯟꯅꯔꯒ ꯃꯔꯨꯞ ꯁꯦꯝꯒꯗꯕ ꯅꯠꯇꯦ ꯂꯥꯛꯑꯣ ꯑꯩꯒꯤ ꯂꯩꯐꯝꯗ ꯄꯨꯟꯅ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯂꯦ ꯍꯜꯂꯛꯂꯦ ꯌꯨꯝ ꯌꯧꯔꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯔꯦ ꯅꯨꯃꯤꯠꯇꯨꯃ ꯑꯁꯨꯃꯛ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ
Nupadugi kaada Liklasu tama-tama changlaklammi. Nupaduna leiriba mahaki ka aduda leiriba pochesing adu yenglaga sum changlakpada ising khara taramba duda nanthuraduna longna hekta tarakpani. Nupaduna tholokpaga mapa chanaraduna ngai. Nupaduga makhoi ani amo yengnaduna heklaikhre tanja aduda machi heklengdangai. Nupi aduna machi lengda adum leibaduda nupadusu hairi. Namito yamathai yadeni nang khara cheksilo. Liklasu nupaduna irujaba loiraduna tholokpa oibana furit kalitana tholokpa oiba aduda nupaduna ngangba tadaba makhai nupadugi pambom aduda kanna paraduna laikhre. Liklagi wakhalda nungsina mabu konghatpini haina khallubani. Adubu nupaduna makhoto thadorakpadagidi laimaida amuk longna taduna lehawre Liklado. Likla suktoklaga nupaduda yengna naraga leiriba ningong adu nalaga hogotlaga kaduda amuk changkhre. Nupaduna chana thaknaba sem saduna leiri. Tanja aduda Liklagi mapana nupaduda phone tawsilaklami. Nupadusu paikhali asomdagi. Jos, icha nupido kamaina tawri. Josu, kaisu tawde babo, aigi nakta leiri. Liklagi mapana fare fazana icha nupido senauko aisu thabak mayam sinaga lakpa sungamdre nangbu thajabagi icha nupibu senanaba aina haribani fata nungda thokpa yaba nateko gyan tana fazana leiminaro nangna fazana gyan tana ba senauko icha lu khara mangau thibani hairaga Liklagi mapasu phone thamkhre. Nupadugi wakhalda ngasai Liklana yengduna leikhiba mityeng ada amuk wakhalda laklami. Machinna thokna amuk solai. Nupisna yengliba mityengsiga hairakliba mapagi wahaisiga nungaidawri kumaisi. Hairaga mahaki thabakta mai amu onsili. Numidangi matam yausilakle. Likla leiramdaba adudadi Josu phone ki location tawraga nupi aduna leiramgadaba mafam adu thiraklami. Location na pirakpa mafamda bar club oiramduna leiramde changsilai. Mamanabi amaga dance tawraga photo kaptuna tawraga leiramde. Nupa adu lakpa ubada Liklado chap lepaga nupa aduna munna yengaga lei. Nupa aduna hoi mai amatta hairamdana khudangdu pairaga garida kakhatlali. Adumna nupaduna tawrakpa adudadi Liklana sawningladuna kaigino nanga sumaina tawrise imanabisingi mamangda ayamna ikai matung manau sumai tarakano nang kanano ai nang kanano khangde nangna aigidamak asuk yamna warise karigino. Likla yamna sawna Joski mamanga chongsin duna ngangli. Josu aigi ming Jos kawi nakhoi babana aibu nangbu senanaba haiduna tharakpani. Nangbu sigumba thabak asi tawganu phatte haibase kayarakno. Liklana aina tawrisa art makhalamani sida nangna yengsinbagi mathau tade. Jos wa machet ama fawba haida garido yum tana thawduna lai. Numituma wa ama fawba ngangnada magi kada changlaga tumnakre. Mathangi numitni Liklaga mamanabiduga thengnaraga ngarangi thaudoktugi matangda wari sanari. Mamanabiduna Likla ngarangi nupado kanano haiba nangbu koisenga senarido senior su oiba mali bosu yam tai haiba nangbo. Liklana khara senior ni babana thabak punbani hai maga thabak puna tawminabani babaga masida leiba sidane aibu senanaba haidana babana hairakpadagi aibu senariba adugi leirini. Mamanabidusu mangkhumnai ado nupado khara jealous kaba maliko aina haidine mafam khuding nangse dum senaraga leise nangonda kainomadi khanba mali. Liklagi wakhaldasu mamanabina hairakliba wahi ado taraga kokta karigumba wakhal amadi lai. Ngaihak mamanabi aduga pulamlaga adumak halakle. Numidang matam yausilakle.
ꯂꯤꯛꯂꯥꯗꯣ ꯄꯥꯔꯞ ꯇꯧꯕ ꯐꯨꯔꯤꯠ ꯑꯃ ꯍꯦꯛ ꯂꯤꯠꯂꯒ ꯀꯧꯔꯞ ꯇꯧꯕ ꯁ꯭ꯀꯔꯠ ꯑꯗꯨꯒ ꯁꯦꯠꯂꯗꯨꯅ ꯖꯣꯁꯄꯨ ꯑꯦꯇ꯭ꯔꯦꯛꯁꯟ ꯄꯤꯅꯕꯅꯤ ꯍꯥꯏꯗꯅ ꯗ꯭ꯔꯦꯁ ꯑꯗꯣ ꯈꯔ ꯀꯥꯝꯅ ꯁꯦꯠꯂꯒ ꯄꯣꯞꯀꯣꯔꯟ ꯑꯃ ꯄꯥꯏꯔꯒ ꯃꯌꯥꯏ ꯀꯥ ꯇꯤꯚꯤ ꯌꯦꯡꯐꯝ ꯀꯥ ꯑꯗꯨ ꯐꯥꯎꯔꯒ ꯖꯣꯁꯀꯤ ꯀꯥꯗ ꯊꯣꯡ ꯊꯤꯜꯂꯤ꯫ ꯖꯣꯁ ꯑꯗꯨ ꯊꯣꯛꯂꯛꯄ ꯎꯕ ꯑꯗꯨꯗ ꯂꯤꯛꯂꯥꯅ "ꯄꯣꯞꯀꯣꯔꯟ ꯆꯥꯒꯦꯔꯣ ꯍꯥꯏꯗꯅꯅꯦ ꯂꯥꯛꯂꯤꯅꯤ, ꯁꯦ ꯆꯥꯅꯤꯡꯗ꯭ꯔꯕꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯣ? ꯐꯔꯦ ꯆꯥꯅꯤꯡꯗ꯭ꯔꯗꯤ" ꯑꯁꯤ ꯍꯥꯏꯔꯒ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯖꯣꯁꯅ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯈꯥꯝꯃꯤ꯫ "ꯉꯥꯏꯈꯣ, ꯉꯟꯁꯨ ꯉꯜꯂꯤ, ꯐꯤꯂꯝ ꯌꯦꯡꯈꯤꯁꯤ꯫" ꯇꯤꯚꯤ ꯀꯥꯗ ꯂꯩꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯑꯅꯤꯃꯛ ꯐꯝꯊꯩ꯫ ꯂꯤꯛꯂꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯐꯤꯂꯝ ꯌꯦꯡꯅ ꯌꯦꯡꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯂꯤꯛꯂꯥꯁꯨ ꯉꯥꯊꯩ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠꯇꯨꯅ ꯏꯟꯊꯣꯛꯂꯒ "ꯐꯤꯂꯝ ꯌꯦꯡꯐꯝ ꯊꯣꯛꯄ ꯌꯦꯡꯉꯣ, ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫" ꯂꯤꯛꯂꯥꯅ ꯁꯥꯎꯔꯞ ꯇꯧꯅ "ꯐꯤꯂꯝꯒ ꯑꯝꯇ ꯌꯦꯡꯅꯤꯡꯗꯦ, ꯍꯨꯝ꯫" ꯇꯟꯖꯥ ꯑꯗꯨꯗ ꯖꯣꯁꯀꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯖꯣꯁꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯔꯒ ꯂꯩꯊꯣꯔꯛꯄꯗꯗꯤ ꯂꯤꯛꯂꯥꯗꯣ ꯇꯨꯝꯂꯒ ꯂꯩꯔꯝꯂꯦ, ꯁꯣꯐꯥ ꯑꯗꯨꯗ ꯉꯥꯊꯗꯨꯅ꯫ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯥꯒꯤ ꯀꯥꯗ ꯐꯩꯅ ꯄꯝꯂꯗꯨꯅ ꯐꯃꯨꯡꯗ ꯊꯥꯡꯖꯤꯟꯕꯤꯔꯝꯂꯦ꯫ ꯑꯗꯨꯒ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯁꯝꯁꯤꯡ ꯑꯗꯨ ꯐꯖꯅ ꯁꯦꯝꯕꯤꯔꯝꯂꯒ ꯆꯠꯀꯦ ꯇꯧꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯤꯛꯂꯥꯅ ꯖꯣꯁꯀꯤ ꯃꯈꯨꯠꯇ ꯐꯥꯔꯒ ꯆꯠꯈꯤꯅꯨ ꯍꯥꯏꯗꯅ ꯆꯣꯏꯔꯣꯟ ꯃꯥꯅ ꯂꯣꯜꯂꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯃꯃꯤꯠꯇꯤ ꯄꯥꯡꯕ ꯅꯠꯇꯦ꯫ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯑꯣꯏꯅ ꯉꯥꯡꯂꯛꯄ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯐꯖꯅ ꯁꯦꯝꯕꯤꯔꯝꯂꯒ ꯐꯩꯖꯨꯞ ꯑꯃ ꯁꯨꯞꯄꯤꯔꯝꯂꯒ ꯊꯝꯃꯝꯂꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯂꯤꯛꯂꯥꯗꯨ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯇꯥꯋꯦꯜ ꯑꯃ ꯁꯦꯠꯂꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯖꯣꯁꯁꯨ ꯆꯞ ꯃꯥꯟꯅꯩ, ꯏꯔꯨꯖꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯦꯛ ꯋꯥꯏꯁꯤꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯏꯅꯣꯠ ꯑꯃꯗꯤ ꯀꯥꯔꯛꯂꯤ꯫ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯟꯅꯔꯛꯄꯅ ꯖꯣꯁ ꯋꯥꯈꯜ ꯇꯞꯅ ꯂꯥꯛꯏ꯫ "ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯁꯣꯏꯔꯦ, ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯁꯣꯏꯔꯦ꯫" ꯋꯥꯈꯜ ꯑꯁꯤꯅ ꯍꯦꯟꯅ ꯉꯝꯂꯗꯨꯅ ꯖꯣꯁꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇꯒꯤ ꯇꯞꯅ ꯂꯥꯞꯊꯣꯔꯛꯏ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯂꯤꯛꯂꯥꯗꯤ ꯏꯈꯪ ꯈꯪꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯊꯣꯔꯛꯂꯗꯨꯅ ꯃꯥꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯇꯧꯔꯝꯂꯒ ꯊꯕꯛ ꯑꯃꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯂꯤꯛꯂꯥꯗꯤ ꯖꯣꯁꯄꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯅ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯗꯅꯤ ꯂꯤꯛꯂꯥꯅ ꯌꯥꯃꯟꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯗꯨꯗ ꯖꯣꯁꯄꯨ ꯆꯥꯛꯍꯟꯒꯦ ꯍꯥꯏꯗꯅ ꯂꯤꯛꯂꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯕ, ꯉꯥꯎꯁꯤꯟꯅꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯕꯨ ꯖꯣꯁꯇꯤ ꯂꯤꯛꯂꯥꯅ ꯇꯧꯔꯤꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯂꯩꯊꯣꯛꯂꯒ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯂꯤꯛꯂꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯛꯂꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠꯄꯨ ꯃꯥꯡꯍꯟꯒꯦ ꯂꯧꯒꯦ ꯍꯥꯏꯗꯅ ꯍꯣꯠꯅꯔꯛꯄ ꯑꯗꯨ ꯃꯇꯧꯗꯨ ꯎꯕꯗ ꯖꯣꯁ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯐꯨꯗꯠꯂꯝꯂꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯌꯥꯏ ꯀꯥꯗ ꯂꯩꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯑꯅꯤꯃꯛ ꯐꯝꯊꯩ꯫ ꯖꯣꯁꯀꯤ ꯃꯈꯨꯠꯇ ꯈꯔ ꯁꯣꯛꯂꯤꯕ ꯑꯗꯨ ꯂꯤꯛꯂꯥꯅ ꯇꯞꯅ ꯇꯞꯅ ꯄꯥꯏꯔꯒ ꯌꯦꯡꯂꯗꯨꯅ ꯃꯣꯂꯣꯝ ꯇꯩꯕꯤꯔꯤ꯫ ꯖꯣꯁꯀꯤ ꯅꯨꯄꯥ ꯊꯣꯛꯄ ꯃꯥꯕꯨ ꯀꯤꯌꯔ ꯂꯧꯕꯤꯕ ꯑꯁꯤꯅ ꯂꯤꯛꯂꯥꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯖꯣꯁꯄꯨ ꯅꯨꯡꯁꯤꯕ ꯐꯥꯎꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯅ ꯖꯣꯁꯀꯤ ꯃꯐꯝꯗ ꯏꯔꯣꯏꯕ ꯇꯝꯕꯤꯌꯨ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏꯑꯣꯏ ꯀꯔꯤꯑꯣꯏ ꯇꯧꯔꯤ꯫ ꯖꯣꯁꯅ "ꯏꯔꯣꯏꯕ ꯇꯝꯕꯤꯌꯨ ꯍꯥꯏꯕꯗꯣ ꯇꯝꯕꯤꯒꯦ, ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯂꯨꯔꯣ ꯑꯗꯨꯒ ꯂꯥꯛꯑꯣ" ꯍꯥꯏꯔꯛꯄꯗꯒꯤ ꯂꯤꯛꯂꯥꯗꯨ ꯌꯥꯝꯅ ꯊꯨꯅ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯣꯏꯕꯅ ꯃꯤ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯂꯤꯛꯂꯥꯁꯨ ꯇꯞꯅꯄꯤ ꯏꯔꯣꯏꯕꯒꯤ ꯗ꯭ꯔꯦꯁꯇꯨ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏ꯫ ꯖꯣꯁꯁꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯇꯧꯗꯣ꯫ ꯖꯣꯁꯅꯁꯨ ꯂꯤꯛꯂꯥꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜ ꯈꯔ ꯈꯔ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯖꯣꯁꯅ ꯂꯤꯛꯂꯥꯕꯨ ꯄꯥꯝꯕ ꯑꯣꯏꯔꯕꯁꯨ ꯃꯥꯕꯨ ꯁꯦꯟꯅꯅꯕ ꯂꯩꯕ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯂꯤꯛꯂꯥꯁꯨ ꯏꯁꯤꯡꯗ ꯀꯨꯝꯊꯔꯛꯇꯨꯅ ꯏꯔꯣꯏꯕ ꯇꯝꯕ ꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯤꯛꯂꯥꯅ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯖꯣꯁꯁꯨ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯔꯨꯒꯦ ꯍꯥꯏꯗꯨꯅ ꯀꯥꯈꯠꯂꯒ ꯑꯗꯨꯃꯛ ꯆꯪꯈꯤ꯫ ꯂꯤꯛꯂꯥꯁꯨ ꯕꯤꯠ ꯁꯨꯝ ꯂꯩꯁꯤꯜꯂꯛꯇꯗꯨꯅ
ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕ ꯑꯗꯨꯗ ꯈꯣꯡꯐꯝ ꯍꯦꯛ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯑꯆꯣꯠꯄ ꯑꯗꯨꯗ ꯁꯤꯠꯂꯒ ꯑꯃꯨꯛ ꯏꯁꯤꯡꯗꯨꯗ ꯇꯥꯁꯤꯜꯂꯤ꯫ ꯏꯁꯤꯡ ꯊꯦꯟꯕ ꯑꯣꯏꯔꯕꯁꯨ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯇꯧꯕꯗꯨꯗ ꯏꯁꯤꯡꯗꯨꯗ ꯑꯃꯨꯛ ꯏꯔꯥꯛꯅꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯖꯣꯁꯁꯨ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯂꯤꯛꯂꯥꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯑꯃꯨꯛ ꯊꯣꯛꯂꯛꯄꯅꯤ꯫ ꯂꯤꯛꯂꯥ ꯃꯁꯥꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯊꯒꯗꯧꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯖꯣꯁ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯤꯛꯂꯥꯕꯨ ꯄꯝꯂꯒ ꯀꯪꯐꯥꯟ ꯑꯗꯨꯗ ꯊꯥꯡꯒꯠꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯕ ꯑꯗꯨꯗꯗꯤ ꯃꯊꯕꯥꯛꯇ ꯅꯝꯗꯨꯅ ꯊꯛꯈꯤꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯖꯣꯁꯅ ꯁꯣꯔ ꯀꯟꯅ ꯀꯥꯝꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯏꯁꯤꯡ ꯀꯌꯥ ꯑꯃ ꯑꯣꯠꯊꯣꯔꯛꯏ꯫ ꯖꯣꯁꯅ ꯇꯞꯅ "ꯀꯩꯁꯨ ꯇꯧꯔꯔꯣꯏ, ꯀꯩꯁꯨ ꯇꯧꯔꯔꯣꯏꯁꯦ, ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯅꯪꯕꯣ? ꯁꯦ ꯑꯩ ꯂꯩꯌꯦ ꯅꯅꯥꯛꯇ, ꯒ꯭ꯌꯥꯟ ꯇꯥꯔꯕꯣ?" ꯍꯥꯏꯔꯒ ꯂꯤꯛꯂꯥꯕꯨ ꯄꯝꯂꯒ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯍꯤꯞꯍꯜꯂꯤ꯫ ꯗ꯭ꯔꯦꯁ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯣꯡꯗꯣꯛꯄꯤꯔꯦ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯗꯤ ꯖꯣꯁꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯔꯒ ꯖꯣꯁꯄꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ, ꯊꯃꯣꯏꯗ ꯍꯦꯟꯅ ꯃꯥꯕꯨ ꯂꯥꯠꯆꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥ ꯀꯞ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯁꯦ ꯆꯥꯁꯦ ꯊꯛꯆꯤꯜꯂꯣ, ꯅꯁꯥꯗꯣ ꯌꯥꯝꯅ ꯏꯪꯊꯈ꯭ꯔꯦ." ꯂꯤꯛꯂꯥꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯆꯥ ꯑꯗꯨ ꯂꯧꯏ꯫ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯃꯆꯥ ꯑꯗꯨꯗ ꯆꯥ ꯀꯞ ꯑꯗꯨ ꯊꯝꯃꯤ꯫ ꯖꯣꯁꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯆꯠꯈꯤꯒꯦ ꯇꯧꯕ ꯑꯗꯨꯗ ꯂꯤꯛꯂꯥꯅ ꯖꯣꯁꯀꯤ ꯃꯈꯨꯠꯇ ꯇꯥꯞ ꯐꯥꯏ꯫ ꯖꯣꯁꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯦ꯫ ꯂꯤꯛꯂꯥꯅ ꯀꯟꯅ ꯆꯤꯡꯊꯔꯛꯄ ꯑꯗꯨꯗ ꯖꯣꯁ ꯂꯤꯛꯂꯥꯒꯤ ꯃꯊꯛꯇ ꯎꯞꯁꯤꯟꯗꯨꯅ ꯇꯥꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕ ꯑꯗꯨꯗꯗꯤ ꯖꯣꯁꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯤꯛꯂꯥ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯖꯣꯁꯀꯤ ꯆꯤꯝꯕꯥꯜꯗ ꯃꯍꯥꯛꯀꯤ ꯆꯤꯝꯕꯥꯜꯅ ꯊꯦꯡꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕ ꯑꯗꯨꯗꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯖꯣꯁꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯖꯣꯁꯅ ꯇꯞꯅ "ꯅꯪꯅ ꯇꯧꯔꯤꯁꯦ ꯅꯪꯒꯤ ꯕꯕꯥꯅ ꯀꯩꯁꯨ ꯄꯥꯝꯂꯣꯏ. ꯅꯪꯒꯤ ꯕꯕꯥꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯁꯨ ꯍꯤꯡꯅ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯂꯤꯛꯂꯥ." ꯂꯤꯛꯂꯥꯅ ꯈꯨꯝꯂꯛꯏ, "ꯑꯩꯗꯤ ꯄꯥꯝꯃꯤ. ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅꯤ. ꯅꯪꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯩꯒꯤ ꯅꯨꯄꯥꯅꯤ. ꯕꯕꯥꯒ ꯂꯩꯃꯤꯟꯅꯒꯗꯕ ꯅꯠꯇꯦ, ꯅꯪꯒ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯑꯩꯅꯤ." ꯍꯥꯏꯔꯒ ꯑꯃꯨꯛ ꯖꯣꯁꯄꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯅꯛꯅꯅ ꯂꯩꯔꯨꯕ, ꯇꯤꯟꯅꯔꯨꯕ ꯍꯥꯏꯁꯤꯅ ꯑꯍꯟ ꯑꯣꯏꯔꯕꯁꯨ ꯅꯍꯥꯕꯨ ꯑꯣꯏꯔꯕꯁꯨ ꯃꯣꯠ-ꯄꯨꯠ ꯆꯥꯅꯔꯕꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯛꯏ꯫ ꯅꯛꯅꯔꯤꯕ ꯃꯤꯑꯣꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯁꯤꯅ ꯀꯟꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯨꯃꯤꯠꯇꯨꯃ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯅꯛꯄ ꯃꯔꯤ ꯊꯝꯈꯤ꯫ ꯅꯨꯡꯁꯤꯅꯅ ꯅꯨꯃꯤꯠ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯑꯆꯦꯠꯄ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯊꯝꯗꯨꯅ ꯊꯃꯣꯏ ꯊꯃꯣꯏ ꯇꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯗ ꯃꯤꯅꯝꯂꯒ ꯂꯩꯕ ꯑꯣꯏꯕꯅ ꯂꯤꯛꯂꯥ ꯑꯃꯗꯤ ꯖꯣꯁꯀꯤ ꯋꯥꯈꯜꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯋꯥꯈꯜꯗꯗꯤ ꯈꯟꯊꯔꯨꯕ ꯂꯩꯇꯦ꯫ ꯊꯦꯡꯂꯕ ꯃꯇꯝꯅꯤ ꯅꯨꯃꯤꯠꯇꯣ, ꯁꯟꯗꯦꯁꯨ ꯑꯣꯏꯕꯅ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯂꯒ ꯐꯣꯟ ꯃꯦꯠꯂꯗꯨꯅ ꯂꯩꯅꯩ ꯑꯅꯤꯗꯣ꯫ ꯄꯨꯡ 10:30 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯖꯣꯁꯁꯨ ꯇꯨꯝꯂꯒꯦ ꯍꯥꯏꯗꯅ ꯐꯣꯟ ꯊꯝꯈꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯉꯥꯏꯔꯤ꯫ ꯂꯤꯛꯂꯥꯅ ꯖꯣꯁꯀꯤ ꯊꯣꯡ ꯑꯗꯨ ꯂꯣꯛ ꯑꯗꯨ ꯊꯤꯜꯂꯒ ꯀꯧꯏ꯫ ꯖꯣꯁꯁꯨ ꯍꯧꯒꯠꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯏ꯫ ꯌꯥꯝꯅ ꯊꯨꯅ ꯂꯤꯛꯂꯥ ꯖꯣꯁꯀꯤ ꯐꯃꯨꯡꯗ ꯆꯣꯡꯈꯠꯈꯤ꯫ ꯖꯣꯁꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯗꯨꯅ "ꯀꯩꯗꯧꯔꯒꯦ ꯊꯦꯡꯉꯤ? ꯍꯌꯦꯡ ꯀꯣꯂꯦꯖ ꯀꯥꯕ ꯊꯦꯡꯂꯅꯤ, ꯇꯨꯝꯂꯨꯔꯣ." ꯂꯤꯛꯂꯥꯅ "ꯀꯩꯒꯤꯅꯣ ꯅꯅꯥꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯣ? ꯀꯩꯒꯤꯅꯣꯕ? ꯑꯩꯅꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤ. ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯕꯥꯔꯗꯦꯅꯤ. ꯀꯔꯤ ꯂꯩꯕꯤꯗꯣꯏꯅꯣ ꯍꯪꯕ ꯂꯥꯛꯂꯒ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡ ꯃꯆꯤ ꯑꯃꯗ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯜꯂꯒ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯖꯣꯁꯅ "ꯑꯩꯗꯤ ꯍꯌꯦꯡ ꯉꯁꯤ ꯅꯪꯒꯤ ꯕꯥꯔꯗꯦꯅꯦ ꯍꯥꯏꯕ ꯈꯪꯉꯨꯗ꯭ꯔꯦ. ꯅꯪꯅꯁꯨ ꯍꯥꯏꯔꯛꯇꯕꯅꯤꯅ. ꯍꯌꯦꯡ ꯅꯪꯅ ꯄꯥꯝꯖꯕ ꯑꯃ ꯂꯩꯗꯣꯏꯅꯤ. ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ." ꯂꯤꯛꯂꯥꯅ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯗꯗꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯛꯂꯒ "ꯂꯤꯛꯂꯥ, ꯑꯩꯁꯨ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯑꯗꯨꯕꯨ ꯑꯩꯁꯦ ꯅꯪꯒꯤ ꯕꯕꯥꯅ ꯅꯪꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯅꯕ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯂꯩꯔꯤꯕꯅꯤ.
ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯤꯅ ꯀꯔꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯒ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯅꯨꯡꯁꯤꯅ ꯂꯤꯛꯂꯥꯕꯨ ꯀꯣꯟꯁꯤꯟꯕꯤ ꯂꯤꯛꯂꯥꯗꯤ ꯖꯣꯁꯅ ꯑꯗꯨꯝꯅꯒ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯌꯥꯝꯅꯁꯨ ꯄꯦꯟꯖꯩ ꯃꯆꯤꯟꯅ ꯊꯣꯛꯅ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯗꯗꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ ꯅꯪꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯩ ꯆꯠꯀꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯜ ꯃꯊꯦꯜꯅꯤ ꯅꯨꯡꯉꯥꯏꯔꯒ ꯑꯗꯨꯝ ꯂꯩꯕ ꯀꯅꯥꯕꯨ ꯌꯥꯎꯕꯒꯦ ꯅꯅꯥꯛꯇ ꯂꯩꯕꯁꯤꯅ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏ ꯖꯣꯁꯁꯨ ꯂꯤꯛꯂꯥꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯑꯁꯦꯡꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯂꯤꯛꯂꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯕꯒꯤ ꯄ꯭ꯔꯦꯝ ꯄꯣꯛꯅꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯍꯤꯡꯗꯨꯃꯁꯨ ꯂꯩꯃꯤꯟꯅꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯦꯡꯅ ꯇꯨꯝꯅꯈꯤꯕ ꯑꯣꯏꯕꯅ ꯉꯟꯅ ꯍꯧꯒꯠꯄꯁꯨ ꯑꯃꯠꯇ ꯉꯝꯅꯗ꯭ꯔꯦ ꯁꯣꯝꯗꯁꯨ ꯂꯤꯛꯂꯥꯒꯤ ꯃꯄꯥ ꯏꯕꯣꯍꯜꯅ ꯃꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯊꯗꯦ ꯅꯨꯃꯤꯠꯅꯤ ꯈꯟꯗꯅ ꯁꯔꯄ꯭ꯔꯥꯏꯖ ꯎꯠꯅꯕꯒꯤꯗꯃꯛ ꯀꯅꯥꯗꯁꯨ ꯄꯥꯎ ꯄꯤꯗꯅ ꯂꯤꯛꯂꯥꯅ ꯄꯥꯝꯖꯕ ꯆꯣꯀ꯭ꯂꯦꯠ ꯇꯦꯗꯤ ꯕꯤꯌꯔ ꯑꯆꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯏ ꯖꯣꯁꯀꯤ ꯀꯥꯗ ꯍꯥꯟꯅ ꯆꯪꯂꯛꯏ ꯖꯣꯁꯁꯨ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯏ ꯈꯜꯂꯗꯨꯅ ꯆꯦꯟꯊꯣꯛꯄ ꯅꯪꯕꯒꯤ ꯇꯥꯟꯖꯥ ꯑꯣꯏꯗꯕꯅ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯂꯣꯠꯂꯤ ꯂꯤꯛꯂꯥꯗꯤ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯄꯥꯅꯤ ꯈꯪꯂꯗꯨꯅ ꯆꯪꯂꯛꯈꯤꯅꯨꯀꯣ ꯑꯩ ꯗ꯭ꯔꯦꯁ ꯑꯝꯇ ꯍꯣꯡꯒꯦ ꯆꯪꯂꯛꯈꯤꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯏ ꯑꯗꯨꯕꯨ ꯖꯣꯁꯀꯤ ꯀꯥ ꯑꯣꯏꯕꯅ ꯃꯆꯥꯅꯨꯄꯤꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ ꯖꯣꯁ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ ꯀꯧꯔꯗꯨꯅ ꯃꯄꯥꯁꯨ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯄꯥꯅ ꯏꯉꯛ ꯉꯛꯅ ꯍꯥꯏ ꯏꯕꯦꯝꯃ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯖꯣꯁꯀꯤ ꯀꯥꯁꯤꯗ ꯂꯤꯛꯂꯥꯅ ꯃꯥꯗꯤ ꯁꯤꯗ ꯇꯨꯝꯗꯤꯌꯦ ꯑꯩ ꯁꯤꯗ ꯇꯨꯝꯕ ꯁꯦ ꯃꯄꯥꯟꯗ ꯑꯝꯇ ꯂꯩꯌꯣꯕ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯃꯄꯥꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯈꯨꯗꯛ ꯑꯗꯨꯗ ꯖꯣꯁ ꯕꯥꯠꯔꯨꯝꯗ ꯆꯦꯟꯁꯤꯟꯈꯤ ꯂꯤꯛꯂꯥꯅ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯖꯣꯁꯁꯨ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯀꯥ ꯑꯃꯗꯒꯤ ꯐꯥꯎꯗꯣꯛꯑꯒ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯃꯆꯥꯅꯨꯄꯤꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯗꯨ ꯄꯥꯡꯊꯣꯛꯂꯤ